ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯁꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗꯨꯗ ꯊꯣꯏꯅꯥꯎ, ꯐꯥꯏꯔꯦꯟ ꯑꯃꯗꯤ ꯃꯥꯂꯪꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯥꯕꯜ ꯆꯣꯡꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯄꯨꯡꯃꯝꯁꯨ ꯃꯝꯂꯤ꯫ ꯊꯥꯅꯤꯜ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯇꯤꯌꯥ ꯊꯛꯇ ꯉꯥꯟꯅ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯀꯤ ꯃꯉꯥꯜꯗꯨꯗ ꯑꯍꯨꯝꯗꯨ ꯆꯠꯂꯤ꯫ ꯂꯝꯕꯤ ꯅꯥꯀꯟꯗ ꯎ ꯋꯥ ꯌꯥꯝꯅ ꯍꯧꯕꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯐꯖꯅ ꯐꯪꯗꯦ꯫ ꯊꯣꯏꯅꯥꯎꯅ "ꯑꯁ, ꯁ꯭ꯋꯥꯏ ꯂꯩꯔꯛ ꯃꯄꯥ ꯌꯧꯔꯛꯄꯁꯦ ꯊꯨꯍꯥꯎꯁꯦ ꯆꯞ ꯆꯞ ꯌꯨꯡꯉꯤꯍꯦ ꯑꯩꯗꯤ." ꯐꯥꯏꯔꯦꯟꯅ "ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ, ꯉꯁꯥꯏꯅ ꯑꯩꯅ ꯊꯣꯛꯂꯣꯅ ꯍꯥꯏꯗ꯭ꯔꯣ? ꯃꯥꯂꯪꯕ ꯏꯕꯥꯅꯤꯅ ꯀꯧꯕꯗ ꯅꯪꯅ ꯇꯥꯁꯤꯟꯅꯗ꯭ꯔꯒ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ, ꯊꯦꯡꯁꯨ ꯃꯌꯥꯝ ꯊꯦꯡꯉꯝꯃꯅꯤꯕ꯫ ꯀꯥꯏꯗꯤ ꯊꯣꯛꯅꯤꯡꯗꯣꯏꯅꯣ? ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕꯤ ꯑꯅꯤꯒ ꯆꯣꯡꯃꯤꯟꯅꯩ, ꯑꯩꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗꯨꯗ ꯃꯣꯏ ꯄꯥꯏꯁꯤꯜꯂ ꯂꯩꯔꯦ꯫ ꯑꯗꯨꯗꯩꯗꯤ ꯑꯩꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯈꯣꯡꯒꯁꯦ ꯑꯅꯤꯃꯨꯛ ꯊꯥꯡꯒꯠꯂꯒ ꯆꯣꯡꯕꯅꯦꯃꯤ." ꯃꯥꯂꯪꯕꯅ "ꯏꯁ, ꯁꯛꯁꯤꯒ ꯅꯨꯄꯤ ꯑꯅꯤꯗꯣ ꯐꯅꯗꯤ ꯋꯥꯡꯒꯨꯝ ꯇꯧꯕꯅꯤꯗ. ꯅꯪꯅ ꯄꯤꯛꯄꯒꯤ ꯑꯅꯤꯗꯨꯅ ꯍꯥꯏꯕꯗ ꯅꯥꯈꯣꯡ ꯑꯅꯤꯃꯛ ꯊꯥꯡꯒꯠꯂꯒ ꯄꯥꯏꯈꯠꯄ ꯅꯪꯅꯁꯨ. ꯊꯥꯕꯜ ꯌꯦꯡꯉꯤ ꯃꯌꯥꯝꯗꯨꯅ ꯅꯪ ꯈꯛꯇꯅꯤ ꯌꯦꯡꯉ ꯅꯣꯛꯅꯍꯧꯔꯤꯗꯣ. ꯑꯁ, ꯇꯣꯏ ꯀꯥꯏꯖꯈ꯭ꯔꯦꯗ. ꯑꯗꯨꯏꯁꯨ ꯃꯋꯥ ꯂꯧꯗꯦꯗ, ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯗꯧꯁꯨ ꯂꯩꯇꯕꯗꯨꯕꯨ." ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯨꯝ ꯂꯥꯛꯄꯅ ꯍꯩꯅꯕꯤ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯐꯥꯏꯔꯦꯟꯅ "ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯁꯤꯒꯤ ꯂꯝꯍꯥꯡ ꯃꯇꯦꯛꯁꯦ ꯂꯥꯜꯂ ꯆꯠꯈꯤꯗ꯭ꯔꯗꯤ?" ꯃꯥꯂꯪꯕꯅ "ꯐꯥꯏꯔꯦꯟ ꯏꯕꯣ, ꯁꯤ ꯂꯥꯜꯂ ꯆꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏ ꯌꯨꯝ ꯌꯧꯗꯣꯏꯅꯣ? ꯅꯊꯟꯇ ꯑꯣꯏꯔꯗꯤ ꯐꯩ, ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯨ. ꯊꯣꯏꯅꯥꯎ, ꯋꯥꯔꯤ ꯂꯩꯔꯣ ꯀꯤꯕ ꯐꯅꯕ." "ꯑꯣ, ꯑꯗꯨꯕꯨꯔꯣ, ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯕꯖꯥꯠꯅꯤ. ꯅꯤꯡꯊꯧꯗꯣ ꯁꯨꯝ ꯄꯥꯜꯂꯤ, ꯁꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯀꯣꯟꯅꯗꯤꯅꯦ ꯃꯨꯜꯂꯒ ꯄꯣꯞ ꯂꯥꯎ ꯇꯥꯔꯛꯏ. ꯂꯣꯏꯔꯦ ꯋꯥꯔꯤ." "ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ. ꯃꯈꯥ ꯂꯩꯇ꯭ꯔꯕꯣ? ꯂꯤꯔꯛꯈꯨꯑꯣ." "ꯂꯩꯇꯕꯩ ꯅꯠꯇ꯭ꯔꯣ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯁꯦ? ꯍꯩꯁ, ꯏꯇꯥꯎꯅꯤ, ꯍꯧꯖꯤꯛꯀꯤꯗꯣ ꯅꯣꯏ ꯑꯅꯤꯔꯥ?" ꯐꯥꯏꯔꯦꯟꯅ "ꯀꯩꯅꯣꯍꯦ, ꯇꯨꯃꯤꯟ ꯆꯠꯂꯤꯁꯤꯗ ꯑꯃꯨꯛ ꯈꯥꯏꯔꯦ. ꯀꯥꯔꯟ ꯇꯥꯔꯛꯀꯅꯨ. ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯐꯝꯁꯦ ꯊꯨꯅ ꯂꯥꯟꯊꯣꯛꯅꯕ ꯇꯧꯁꯤ. ꯃꯥꯂꯪꯕꯗꯤ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂ ꯆꯠꯂꯤꯁꯦ. ꯁꯛꯇꯥꯁꯤꯒ ꯃꯥꯏ ꯃꯃꯥꯡꯗ ꯕꯨꯠꯇꯣ ꯊꯣꯛꯂꯒ ꯆꯞ ꯌꯨꯡ ꯂꯦꯞꯁꯤꯜꯂꯗꯤ ꯀꯂꯛ ꯄꯦꯟꯗꯧꯅꯤ." "ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ?" ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯐꯥꯏꯔꯦꯟꯒꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯆꯞ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯆꯦꯟꯕ ꯉꯝꯗ ꯃꯛꯂꯥꯞ ꯅꯤꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯐꯥꯏꯔꯦꯟꯗꯤ ꯕꯨꯠ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯐꯤ ꯃꯥꯡꯁꯤꯜꯂꯤ꯫ "ꯃꯁꯛꯀꯁꯨ ꯂꯣꯏꯅ ꯐꯖꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ. ꯌꯦꯡꯉꯣ, ꯅꯨꯄꯥ ꯅꯣꯏꯗꯤ ꯁꯝ ꯁꯥꯡꯕ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ. ꯑꯩꯒꯤ ꯁꯝꯁꯦ ꯂꯩꯕꯥꯛꯇꯒ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯅꯤ. ꯐꯖꯗ꯭ꯔꯥ? ꯀꯨꯆꯨ ꯉꯧꯕꯁꯨ ꯌꯥꯝ ꯄꯥꯝꯗꯥꯏ. ꯑꯩꯒꯤ ꯀꯨꯆꯨꯁꯤꯁꯨ ꯉꯧꯔꯣꯛ ꯉꯧꯕꯅꯤ. ꯁꯛꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗꯒꯤ ꯍꯦꯟꯕꯅꯤ." ꯐꯥꯏꯔꯦꯟꯅ "ꯑꯣꯏꯃ, ꯑꯩꯁꯤꯔꯦ. ꯏꯃꯥꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯈꯤꯅꯣꯅ ꯈꯥꯕꯗꯣ ꯁꯤꯗꯅꯤꯗꯅ. ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯇꯥꯖꯔꯝꯂꯕꯗꯤ ꯁꯤ ꯊꯣꯛꯂꯣꯏꯕ. ꯃꯥꯂꯪꯕ, ꯊꯣꯏꯅꯥꯎ, ꯇꯣꯏꯅꯤꯅ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ? ꯁꯤꯒꯤ ꯕꯨꯠ ꯅꯨꯄꯤꯁꯤꯒꯤ ꯃꯁꯝꯁꯤ ꯄꯥꯏꯔꯒ ꯑꯝꯇ ꯆꯤꯡꯊꯣꯛꯈꯣꯃꯦ. ꯌꯥꯗ꯭ꯔꯦ ꯃꯁꯛꯁꯦ. ꯑꯁ, ꯃꯃꯥꯏ ꯅꯥꯝ ꯑꯃ ꯂꯣꯏ ꯀꯥꯊꯦ. ꯅꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯂꯥꯛꯑꯣꯃꯦ. ꯏꯊꯟꯗ ꯌꯦꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯕ." ꯃꯥꯂꯪꯕꯅ "ꯅꯣꯏ ꯅꯄꯥꯗ ꯑꯃꯨꯛ ꯌꯦꯡꯒꯅꯤ. ꯁꯣꯝꯗ ꯆꯦꯟꯒꯦ ꯇꯧꯕꯗ ꯈꯣꯡꯁꯦ ꯅꯤꯛꯄꯗ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯕꯨꯠꯀꯤ ꯃꯁꯛꯁꯤꯕꯨ ꯌꯦꯡꯉꯨ ꯂꯥꯛꯑꯣꯌꯦ. ꯀꯩ ꯆꯥꯟꯅꯔꯤꯒꯦ?" ꯊꯣꯏꯅꯥꯎꯅ "ꯃꯥꯂꯪꯕ, ꯐꯥꯏꯔꯦꯟꯁꯦ ꯍꯨꯟꯗꯣꯛꯑꯃ ꯆꯦꯟꯈ꯭ꯔꯁꯤ. ꯃꯥꯏ ꯊꯣꯛꯄ ꯕꯨꯠ ꯅꯨꯄꯤꯁꯤꯒ ꯑꯗꯨꯝ ꯂꯩꯔꯨꯔꯁꯅꯤ. ꯆꯠꯂꯣ, ꯅꯪ ꯍꯥꯟꯅ ꯆꯦꯟꯕꯗꯣ ꯉꯝꯕꯗꯤ ꯉꯁꯥꯏ ꯆꯦꯜꯂꯣꯏꯗ꯭ꯔꯣ? ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯕꯁꯤꯗ ꯑꯃꯁꯤ ꯃꯊꯟꯇ ꯀꯃꯥꯏ ꯍꯨꯟꯒꯨꯝꯗꯣꯏꯅꯣ? ꯏꯕꯣ ꯅꯪꯁꯨ ꯅꯃꯥ ꯍꯨꯏ ꯑꯅꯥꯕꯤ ꯃꯥꯟꯕꯤꯗꯨꯒꯤ ꯄꯨꯛꯆꯦꯜꯗꯤ ꯐꯖꯅ ꯂꯧꯕꯖꯥꯠꯅꯤ." "ꯑꯦ, ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯉꯥꯏꯈꯣ, ꯕꯨꯠꯀ ꯂꯥꯏ. ꯃꯥꯂꯪꯕ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕꯅꯣ? ꯏꯃꯥꯒꯤ ꯄꯨꯛꯆꯦꯜ ꯂꯧꯏꯗꯤ ꯀꯩꯅꯣꯕ? ꯀꯩꯅꯣꯕ? ꯂꯧꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯅꯈꯣꯏ ꯏꯃꯥꯗꯣ ꯂꯩꯀꯥꯏ ꯈꯨꯜꯗ ꯃꯕꯨꯛ ꯐꯃꯟꯗꯅ ꯃꯃꯤꯡ ꯆꯠꯂꯤꯗꯨꯗꯤ. ꯑꯗꯨꯁꯨ ꯃꯤ ꯋꯥ ꯉꯥꯡꯅꯕꯗ. ꯌꯥꯝ ꯐꯕꯗꯤ ꯁꯥꯔꯒ ꯃꯅꯨꯡꯗ ꯃꯤ ꯌꯥꯝ ꯅꯣꯛꯅꯔꯤꯗꯨꯗꯤ. ꯃꯤꯒꯤ ꯐꯠꯇꯅꯕ ꯊꯕꯛꯁꯨ ꯌꯥꯝ ꯏꯟꯖꯤꯜꯂꯤꯗꯨꯗꯤ." "ꯀꯔꯤꯅꯣ ꯇꯧꯈꯠꯂꯛꯏꯁꯤꯅ? ꯃꯃꯥꯡꯗ ꯐꯖꯕꯤ ꯑꯩ ꯑꯃ ꯂꯦꯞꯄꯤꯁꯦ ꯎꯁꯤꯟꯅꯅꯈꯩ ꯃꯣꯏ ꯑꯅꯤ ꯑꯣꯟꯖꯟꯅꯔ ꯈꯠꯅꯈꯠꯂꯛꯏꯅꯦ. ꯑꯦ, ꯍꯩꯃꯥ, ꯃꯁꯝꯒ ꯐꯣꯏꯗꯠꯅꯈ꯭ꯔꯦ. ꯑꯩꯕꯨ ꯈꯥꯝꯃꯨꯈꯤꯗ꯭ꯔꯣ? ꯍꯦ ꯅꯨꯄꯥ, ꯅꯪꯁꯨ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯗꯨ ꯀꯩꯒꯤꯅꯣ? ꯅꯃꯥꯟꯅꯕ ꯑꯅꯤꯁꯤ ꯈꯠꯅꯔꯤꯁꯦ ꯈꯥꯝꯗꯣꯛꯎꯁꯤ ꯆꯠꯂꯣ." "ꯈꯥꯝꯃꯨꯅꯨ, ꯅꯨꯄꯤꯗꯤꯕꯨ ꯍꯦꯟꯕꯅꯤ. ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯔꯝꯃꯦ. ꯃꯣꯏ ꯃꯃꯥꯁꯤꯡꯗꯨꯁꯨꯅꯦ ꯃꯤ ꯈꯠꯅꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕꯅꯤ. ꯑꯗꯨꯒꯤ ꯃꯤꯍꯨꯟ ꯈꯔ ꯂꯧꯕꯅꯤ. ꯑꯗꯨꯒꯤ ꯃꯃꯥꯗꯨꯒꯤ ꯃꯤꯍꯨꯟꯅꯤ ꯃꯣꯏꯒꯤꯁꯦ. ꯑꯗꯨꯅꯕꯨ ꯕꯨꯠ ꯂꯥꯛꯂꯁꯤꯐꯥꯎ ꯁꯤꯅꯤ ꯈꯪꯗꯈꯩ ꯈꯠꯅꯔꯤꯁꯦ." "ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯃꯥꯗꯨꯅ ꯃꯤ ꯈꯠꯅꯕ ꯈꯥꯝꯗꯣꯛꯇꯈꯩ ꯃꯣꯔꯥ ꯊꯥꯔꯒ ꯐꯝꯃꯒ ꯌꯦꯡ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤꯅꯦ." "ꯆꯨꯝꯃꯤ. ꯀꯩꯅꯣ, ꯅꯪ ꯌꯥꯝ ꯈꯪꯉꯤꯅ. ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯕꯨꯠ ꯅꯨꯄꯤꯅꯤꯅ. ꯑꯗꯣ ꯑꯅꯤꯁꯦ ꯁꯨꯝ ꯈꯠꯅ ꯂꯩꯗꯤ ꯌꯥꯔꯣꯏ. ꯅꯪꯒꯤ ꯍꯩꯖ ꯁꯤꯡꯖꯕꯗꯣ ꯈꯔ ꯎꯊꯣꯛꯂꯒ ꯑꯝꯇ ꯈꯥꯝꯗꯣꯛꯗꯨꯅ." "ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ
ꯑꯩꯒꯤ ꯍꯩꯖꯕꯤ ꯃꯌꯥꯝꯁꯤ ꯎꯊꯣꯛꯂꯒ ꯍꯦꯛꯇ ꯈꯥꯝꯗꯣꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯩꯈꯨ ꯑꯣꯜꯂꯒ ꯄꯥꯏꯁꯤꯟꯈꯤ ꯐꯥꯏꯔꯦꯟꯗꯨ ꯃꯤꯍꯨꯟꯒꯗꯣ ꯈꯤꯇꯪ ꯐꯥꯖꯤꯟꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯈꯠꯅꯔꯤꯕꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯂꯒ ꯕꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯀꯥꯊꯦꯛꯄ ꯌꯦꯡꯐꯝ ꯈꯪꯗꯕꯗꯨ ꯎꯠꯂꯒ ꯂꯥꯎꯁꯤꯜꯂꯛꯏ ꯃꯥꯂꯪꯕꯒ ꯊꯣꯏꯅꯥꯎꯒꯁꯨ ꯀꯣꯟꯁꯤꯟꯅꯔꯒ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯃꯥꯂꯪꯕꯅ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗ꯭ꯔꯣ ꯈꯠꯅꯔꯣꯏꯁꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣ ꯃꯃꯥꯏꯗꯣ ꯂꯣꯏ ꯀꯥꯗꯦ ꯃꯃꯤꯠ ꯅꯥꯕꯁꯨ ꯌꯥꯎꯗꯦ ꯑꯩ ꯀꯣꯛꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯊꯣꯏꯅꯥꯎ ꯐꯥꯏꯔꯦꯟ ꯑꯩꯒꯤ ꯄꯥꯈꯠꯄꯤ ꯌꯥꯗꯕꯤ ꯂꯩꯅꯥꯗꯣ ꯑꯃꯨꯛ ꯍꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯣꯏꯃ ꯑꯁ ꯑꯩ ꯀꯣꯛꯁꯤ ꯉꯥꯎꯔꯦ ꯊꯣꯏꯅꯥꯎꯅ ꯃꯥꯂꯪꯕ ꯑꯁ ꯂꯦꯛꯊꯈ꯭ꯔ ꯃꯥꯜꯂꯦ ꯇꯧꯔꯤꯁꯦ ꯐꯥꯏꯔꯦꯟ ꯁꯤꯗꯝꯇ ꯂꯥꯛꯑꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯃ ꯂꯩ ꯃꯥꯅ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯃꯥꯂꯪꯕꯁꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯃꯥꯏ ꯍꯧꯅꯕꯤ ꯋꯥꯈꯜ ꯃꯥꯡꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯤꯖꯥꯠꯂꯣ ꯍꯧꯔ ꯃꯥꯜꯂꯦ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯄꯥꯛꯑꯦ ꯋꯥꯈꯜ ꯇꯥꯔꯣꯁꯨ ꯌꯥꯗꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯁꯤ ꯕꯨꯠ ꯏꯪꯖꯥꯕꯤꯁꯤꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯐꯔꯦꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯇꯞꯅ ꯅꯤꯡꯈꯣꯕ ꯂꯥꯎ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯋꯥꯈꯜ ꯌꯥꯝ ꯊꯨꯅ ꯇꯥꯔꯣ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯣ ꯕꯨꯠ ꯅꯨꯄꯤꯗꯨ ꯊꯣꯏꯅꯥꯎꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯁꯤꯟꯅꯔꯒ ꯇꯞꯅ ꯆꯪꯂꯛꯏ ꯁꯤꯕꯨ ꯑꯁꯦꯡꯕꯒꯤ ꯁꯤꯔꯖꯥꯠꯂꯣ ꯐꯥꯏꯔꯦꯟꯅ ꯍꯦ ꯁꯤꯍꯟꯕ ꯌꯥꯔꯣꯏ ꯁꯤꯔꯁꯨ ꯅꯪꯅ ꯑꯃꯨꯛ ꯍꯦꯟꯒꯠꯂꯣ ꯅꯪ ꯕꯨꯠ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯅꯃꯥ ꯐꯖꯕꯤꯗꯨꯗ ꯍꯥꯏꯔꯨꯔꯣ ꯑꯁꯤꯕ ꯃꯤꯕꯨ ꯀꯃꯥꯏꯅ ꯍꯤꯡꯍꯟꯕ ꯉꯝꯗꯧꯔꯤꯒꯦ ꯑꯗꯨ ꯉꯝꯂꯗꯤ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯂꯩꯈꯤꯗ꯭ꯔꯣ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯊꯣꯏꯅꯥꯎꯅ ꯍꯩ ꯋꯥꯊꯤ ꯉꯥꯡꯅꯔꯅꯨ ꯏꯇꯥꯎꯁꯦ ꯊꯨꯅ ꯋꯥꯈꯜ ꯇꯥꯜꯂꯣ ꯅꯪꯒꯤ ꯅꯁꯛ ꯐꯖꯕꯗꯨ ꯎꯕꯗ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯋꯥꯔꯛꯇꯕꯁꯦ ꯋꯥꯟꯊꯈ꯭ꯔꯤꯁꯤ ꯎꯔꯦꯗꯅ ꯑꯗꯨꯅ ꯅꯪꯅ ꯗꯥꯏꯇ ꯄꯨꯗꯧꯅꯤ ꯑꯁ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯒꯤ ꯆꯍꯤ ꯀꯌꯥꯅꯣ ꯂꯨꯖꯗꯕ ꯁꯝ ꯑꯁꯥꯡꯕꯁꯦ ꯃꯅꯝ ꯅꯝꯍꯜꯂꯁꯤ ꯑꯗꯨꯒ ꯃꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯌꯥꯏꯗꯅꯀꯣ ꯐꯥꯏꯔꯦꯟꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯨꯗꯤ ꯆꯠꯂꯣ ꯑꯗꯒꯤ ꯑꯩꯒꯤ ꯃꯇꯣꯟ ꯆꯤꯡꯂꯤꯕ ꯁꯝꯁꯦ ꯁꯤ ꯇꯥꯅ ꯆꯤꯡꯂꯣ ꯑꯥꯗ ꯆꯦꯜꯂꯤꯁꯤ ꯑꯩ ꯆꯠꯄꯗꯤ ꯉꯝꯃꯔꯣꯏꯕ ꯈ꯭ꯋꯥꯡꯁꯦ ꯍꯧꯒꯠ ꯍꯧꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯆꯠꯂꯣ ꯐꯥꯏꯔꯦꯟꯅ ꯀꯔꯤ ꯚꯨꯠꯅꯣ ꯁꯤꯕꯣ ꯏꯃꯥ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯂꯤꯕꯗꯗꯤ ꯐꯅ ꯀꯤꯈꯤꯒꯨꯝ ꯇꯧꯕꯅꯤ ꯉꯁꯥꯏ ꯑꯍꯥꯟꯕꯁꯨ ꯈꯔ ꯀꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯐꯥꯒꯤ ꯇꯥꯁꯤꯜꯂꯤ ꯑꯁꯤꯕꯨ ꯕꯨꯠ ꯆꯟꯅꯗꯕꯤ ꯑꯣꯏꯖꯥꯠꯂꯣ ꯃꯁꯛ ꯐꯖꯕꯤ ꯅꯪꯒꯤ ꯁꯝ ꯃꯅꯝ ꯅꯨꯡꯁꯤꯕꯁꯦ ꯁꯤꯗ ꯂꯩꯔꯦ ꯀꯔꯥꯏ ꯁꯝ ꯃꯇꯣꯟꯁꯦ ꯃꯅꯝ ꯍꯦꯛꯇ ꯅꯝꯍꯜꯂꯒꯦ ꯍꯩ ꯅꯝꯃꯨ ꯃꯥꯂꯪꯕꯗꯨ ꯕꯨꯠꯇꯨꯒꯤ ꯃꯁꯝ ꯃꯅꯝꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯍꯟꯗꯣꯛꯈ꯭ꯔꯦ ꯊꯣꯏꯅꯥꯎꯅ ꯂꯥꯞꯊꯛꯅ ꯐꯝꯕ ꯑꯩꯐꯥꯎ ꯃꯁꯝ ꯃꯅꯝꯁꯦ ꯑꯣꯗꯧꯔꯦ ꯐꯖꯔꯝꯕꯅꯤ ꯑꯃꯁꯤꯗꯤ ꯇꯧꯔꯤꯁꯤ ꯐꯥꯏꯔꯦꯟ ꯑꯃꯗꯣ ꯃꯕꯨꯛꯇ ꯈꯔ ꯅꯝꯕꯤꯌꯨ ꯃꯥꯂꯪꯕꯅ ꯌꯥꯔꯦ ꯅꯝꯕꯤꯗ꯭ꯔꯁꯨ ꯇꯣꯛꯑꯣ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕ ꯃꯅꯝꯗꯣ ꯏꯇꯥꯎ ꯐꯥꯏꯔꯦꯟꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯩ ꯍꯦꯜꯂꯤ ꯋꯥꯅꯤ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯩꯃꯟꯗ꯭ꯔꯣ ꯃꯤ ꯕꯨꯠ ꯅꯨꯄꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯁꯤ ꯌꯣꯜꯂꯤꯕ ꯍꯥꯏꯗꯨꯔꯣ ꯇꯧꯅꯨ ꯑꯗꯨꯝꯕꯗꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯑꯩꯉꯣꯟꯗꯕꯨ ꯀꯩꯁꯨ ꯏꯀꯥꯏꯒꯅꯣ ꯑꯍꯨꯝꯗꯨ ꯕꯨꯠꯇꯨꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯃꯣꯏ ꯑꯍꯨꯝꯅ ꯂꯣꯏꯅ ꯌꯦꯡꯂꯛꯄꯗꯨꯗ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯀꯩ ꯈꯨꯌꯦꯡꯅꯣ ꯆꯥꯎꯗꯕꯒꯤ ꯌꯦꯡꯉꯤꯃꯤ ꯅꯨꯄꯥꯅꯕꯨ ꯂꯩꯁꯥꯕꯤꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯗꯤ ꯑꯩꯗꯤ ꯃꯈꯥꯗꯤ ꯍꯥꯏꯔꯣꯏ ꯃꯥꯂꯪꯕꯅ ꯏꯇꯥꯎꯅꯤ ꯆꯠꯁꯤꯂꯥꯛꯑꯣ ꯍꯦ ꯉꯥꯏꯈꯣꯅꯦ ꯆꯠꯁꯤ ꯍꯥꯏꯕꯁꯤꯗ ꯂꯣꯏꯅ ꯍꯧꯒꯠꯅꯈ꯭ꯔꯤ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯆꯧꯕꯤꯌꯨ ꯀꯣꯛ ꯈꯔ ꯉꯥꯎꯔꯤ ꯐꯥꯏꯔꯦꯟꯅ ꯍꯧꯒꯠꯂꯨꯁꯦ ꯏꯌꯥ ꯑꯁꯤꯒꯤ ꯕꯨꯠ ꯂꯩꯁꯥꯕꯤꯁꯦ ꯃꯊꯟꯇ ꯏꯔꯥꯡ ꯇꯧꯔ ꯂꯩꯖꯧꯁꯤꯅꯤ ꯑꯩꯈꯣꯏ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯁꯤ ꯍꯩꯃ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯋꯥꯔꯤ ꯁꯥꯕꯁꯨ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯄꯨꯄꯨ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯋꯦꯃꯤ ꯊꯣꯏꯅꯥꯎꯅ ꯑꯣ ꯊꯥꯕꯜ ꯆꯣꯡꯂꯨꯕꯒꯤꯅꯦ ꯈꯨꯕꯣꯡꯕꯁꯦ ꯂꯣꯏꯅ ꯃꯊꯤꯕꯣꯡ ꯊꯣꯛꯑꯦ ꯑꯗꯨꯅ ꯆꯠꯂꯒꯦ ꯋꯥꯅ ꯂꯥꯛꯄꯗ ꯅꯪꯅꯁꯨ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯑꯃꯨꯛ ꯌꯦꯠꯁꯤꯟꯕꯤꯔꯦ ꯀꯥꯏꯗ ꯌꯥꯗ꯭ꯔꯦ ꯆꯠꯂꯒꯦꯕ ꯆꯠꯈꯤꯅꯨꯗ ꯌꯥꯝ ꯉꯜꯂꯤ ꯑꯩꯁꯨ ꯊꯥꯕꯜ ꯆꯣꯡꯕꯒ ꯌꯥꯝ ꯍꯩꯕꯖꯥꯠꯅꯤ ꯏꯕꯥꯅꯤ ꯆꯣꯡꯃꯤꯟꯅꯈꯤꯁꯦ ꯊꯣꯏꯅꯥꯎꯅ ꯉꯝꯃꯔꯣꯏ ꯅꯈꯨꯠꯅꯤꯅ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯂꯩꯁꯥꯕꯤꯅꯤꯁꯨ ꯈꯔ ꯅꯥꯟꯅ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯀꯦꯔ ꯈꯣꯠꯂꯒ ꯂꯩꯁꯥꯕꯤꯅꯤ ꯁꯤꯕꯣ ꯃꯅꯝꯅ ꯃꯔꯣꯝ ꯅꯝꯊꯤꯔꯤꯕ ꯁꯛꯁꯤꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯁꯤ ꯀꯩ ꯆꯠꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯂꯥꯎꯁꯤꯜꯂꯛꯄꯤꯒ ꯇꯧꯋꯤ ꯇꯧꯅꯨꯗ ꯅꯨꯄꯥ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯛ ꯑꯁꯦꯡꯕꯗꯣ ꯑꯣꯜꯂꯛꯑꯗꯤ ꯅꯣꯏ ꯉꯥꯎꯅꯤꯗ ꯕꯨꯠ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯦꯅ ꯅꯃꯤꯡ ꯆꯠꯅꯤꯗ ꯅꯣꯏ ꯃꯥꯂꯪꯕꯅ ꯀꯣꯛꯅ ꯀꯣꯛ ꯉꯥꯎꯕꯅꯦ ꯇꯟꯖꯥꯁꯤꯗ ꯐꯖꯕꯤ ꯑꯃꯨꯛ ꯁꯥꯒꯠꯂꯤ ꯄꯦꯠꯂꯕꯅꯦ ꯑꯩꯗꯤ ꯆꯠꯄ ꯍꯧꯔꯁꯤ ꯐꯥꯏꯔꯦꯟꯅ ꯍꯥꯏꯒꯨꯝꯗꯅ ꯑꯁꯤꯒꯤ ꯆꯟꯅꯗꯕꯤꯁꯤꯅ ꯉꯥꯡꯕ ꯑꯃꯨꯛ ꯇꯥ ꯂꯩꯔꯦ ꯊꯣꯏꯅꯥꯎ ꯃꯥꯟꯅꯔꯨꯅ ꯂꯥꯛ ꯆꯠꯄ ꯍꯧꯔꯁꯤ ꯑꯁꯦꯡꯕꯩꯒ ꯆꯠꯄ ꯍꯧꯈ꯭ꯔꯦꯅꯦ ꯃꯣꯏꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯅꯦꯕ ꯁꯤꯗꯤ ꯃꯣꯏ ꯃꯃꯥꯡꯁꯤꯗ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯦ ꯎꯠꯊꯣꯛꯂꯒꯦ ꯕꯨꯠ ꯂꯩꯁꯥꯕꯤꯗꯨ ꯃꯣꯏꯒꯤ ꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨꯗ ꯑꯣꯜꯂꯛꯏ ꯊꯥꯕꯜ ꯃꯉꯥꯟ ꯐꯨꯖꯤꯜꯂꯛꯄꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯁꯖꯤ ꯃꯤꯇꯥꯒꯨꯝꯂꯕꯤ ꯃꯤꯠꯌꯦꯡ ꯑꯅꯤꯗꯨꯅ ꯄꯥꯈꯪ ꯑꯍꯨꯝꯗꯨꯗ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕ ꯉꯥꯡꯇꯛ ꯇꯧꯕꯤ ꯆꯤꯟꯕꯥꯜꯗꯨꯁꯨ ꯏꯀꯥꯏꯅ ꯃꯃꯣꯟ ꯅꯣꯛꯂꯤ ꯑꯉꯥꯡ ꯃꯆꯨꯒꯤ ꯐꯅꯦꯛ ꯂꯤꯠꯂꯤꯕ ꯁꯝꯇꯛ ꯇꯧꯕ ꯐꯨꯔꯤꯠ
ꯅꯤꯡꯊꯨ ꯌꯩꯔꯕ ꯁꯝꯂꯥꯡꯗꯨꯅ ꯋꯥꯏ ꯋꯥꯏ ꯇꯥꯔꯤꯕ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯛꯂꯤꯕ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠ ꯃꯍꯥꯛꯅ ꯌꯩꯕꯗ ꯁꯝꯂꯥꯡ ꯈꯔꯁꯨ ꯍꯨꯝꯗꯣꯛꯂꯤ ꯑꯍꯨꯝꯗꯨꯗꯤ ꯃꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯃꯁꯝꯒꯥꯗꯨ ꯃꯅꯥꯗ ꯊꯦꯠꯆꯤꯜꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯅꯣꯏ ꯉꯥꯎꯅꯤꯅ ꯁꯤ ꯊꯣꯛꯅꯤ ꯈꯪꯗꯅ ꯑꯩꯅ ꯎꯊꯣꯛꯄꯁꯤꯗ ꯅꯝꯗꯅ ꯍꯦꯛ ꯑꯩꯒꯤ ꯐꯖꯕꯁꯦ ꯎꯠꯍꯜꯂꯦꯕꯁꯤ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯁꯤꯗ ꯍꯌꯤꯡ ꯆꯪꯐꯥꯎ ꯈꯪꯗ꯭ꯔꯦ ꯍꯦ ꯌꯥꯔꯦ ꯈꯔ ꯌꯦꯡꯉꯗꯤ ꯅꯌꯥꯒꯗꯣ ꯑꯝꯇ ꯎꯝꯁꯤꯜꯂꯣ ꯃꯥꯂꯪꯕꯅ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯗ ꯑꯣꯏꯔ ꯆꯠꯂꯣ ꯑꯗꯨꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯁ ꯃꯥꯅ ꯃꯤ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯁꯤꯗꯤ ꯍꯦꯟꯅ ꯐꯖꯔꯝꯅꯤꯕꯣ ꯊꯣꯏꯅꯥꯎꯅ ꯏꯇꯥꯎ ꯅꯣꯏ ꯍꯦꯅꯤ ꯍꯜꯂꯝꯃꯨ ꯑꯩ ꯊꯥꯕꯜ ꯑꯝꯇ ꯆꯣꯡꯃꯤꯟꯅꯍꯧꯒꯦ ꯂꯩꯁꯥꯕꯤ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯈꯤꯁꯦ ꯍꯥꯏꯕꯗꯣ ꯆꯣꯡꯉꯁꯤ ꯐꯩꯔꯦꯅ ꯑꯩ ꯆꯦꯟꯗ ꯆꯦꯟꯖꯈꯤꯅꯤ ꯏꯇꯥꯎ ꯅꯨꯄꯤ ꯐꯪꯗꯕꯗꯣ ꯃꯄꯥꯟ ꯊꯣꯛꯂꯅꯨ ꯃꯤ ꯅꯠꯇꯤꯌꯦ ꯕꯨꯠꯅꯤ ꯕꯨꯠ ꯍꯦ ꯀꯩꯅꯣ ꯕꯨꯠ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯅꯣꯏ ꯇꯥꯏꯕꯪ ꯃꯤꯗꯒꯤ ꯍꯦꯟꯕꯅꯤ ꯐꯖꯕ ꯑꯩꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯍꯥꯏꯕꯗꯣ ꯇꯧꯅꯨ ꯑꯃꯁꯤꯁꯨ ꯆꯦꯟꯖꯜꯂꯛꯏꯁꯤ ꯍꯩꯃ ꯈꯨꯠꯀ ꯍꯦꯛꯇ ꯄꯥꯏꯌꯦꯃꯤ ꯁꯛꯇꯥꯁꯤꯒ ꯅꯣꯛꯂꯤꯅꯤ ꯀꯥꯏ ꯇꯧꯔꯤꯁꯦ ꯍꯨꯏ ꯃꯌꯥ ꯍꯤꯒꯠꯄ ꯍꯦꯛ ꯃꯥꯜꯂꯗꯅ ꯊꯥꯕꯜꯒꯁꯨ ꯆꯣꯡꯂꯤꯌꯦ ꯊꯣꯏꯅꯥꯎꯅ ꯆꯣꯡꯉꯨꯗꯅ ꯊꯥꯕꯜꯗꯣ ꯉꯁꯥꯏꯗꯤ ꯆꯣꯡꯈꯤꯁꯤꯅ ꯌꯥꯝ ꯈꯥꯝꯈꯤꯗꯥꯏꯅꯦ ꯐꯩꯔꯦꯟ ꯇꯥꯟ ꯈꯔ ꯊꯤꯜꯂꯛꯑꯣ ꯇꯥꯟ ꯆꯥꯗ꯭ꯔꯦ ꯃꯥꯂꯪꯕꯒꯤ ꯃꯀꯣꯛꯇꯨꯗ ꯌꯩꯔꯒ ꯇꯥꯟ ꯈꯔ ꯊꯤꯜꯂꯛꯑꯣ ꯇꯥꯟꯒꯤꯕꯨ ꯆꯤꯟꯗ ꯉꯪꯂꯒ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯨꯃꯥꯏꯅ ꯇꯦ 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 ꯗꯣꯡ 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 ꯗꯣꯡꯒꯤ ꯇꯥꯈꯤꯇ ꯇꯥꯈꯤꯇ ꯇꯥꯈꯤꯠ ꯗꯣꯡꯒꯤ ꯇꯥꯈꯤꯇ ꯇꯥꯈꯤꯇ ꯇꯥꯈꯤꯠ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯨꯄꯥ ꯄꯥꯈꯪꯒ ꯈꯨꯠ パꯏꯅꯔꯒ ꯊꯥꯕꯜ ꯆꯣꯡꯕ ꯐꯪꯉꯦ ꯃꯥꯂꯪꯕꯅ ꯐꯩꯔꯦꯟ ꯑꯁꯤꯒꯤ ꯊꯣꯏꯅꯥꯎ ꯍꯥꯏꯕ ꯑꯣꯛꯇ ꯃꯥꯟꯕꯁꯦ ꯑꯝꯇ ꯆꯤꯡꯊꯣꯛꯑꯣ ꯕꯨꯠ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯩꯗꯅꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ ꯁꯣꯝꯗ ꯑꯩꯅ ꯃꯃꯤꯡ ꯍꯪꯒꯦ ꯈꯜꯂꯤꯉꯩꯁꯤꯗ ꯐꯩꯔꯦꯟꯅ ꯄꯔꯞ ꯆꯪꯂꯛꯂꯒ ꯊꯣꯏꯅꯥꯎꯗꯨ ꯆꯤꯡꯊꯣꯔꯛꯏ ꯃꯥꯂꯪꯕꯁꯨ ꯕꯨꯠ ꯅꯨꯄꯤꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏ ꯍꯨꯝꯗꯨ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯝꯅꯔꯛꯄꯁꯦ ꯃꯈꯣꯏꯒꯨꯝꯕ ꯏꯆꯝ ꯆꯝꯕ ꯃꯤꯁꯦ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯕꯨ ꯀꯤꯗꯕ ꯃꯤ ꯉꯥꯏꯖꯕꯅꯤ ꯅꯈꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯏꯔꯝꯂꯤꯅ ꯌꯧꯍꯟꯕꯤꯌꯨ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯁ ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯁꯤꯗꯩꯗꯤ ꯑꯩꯒꯤ ꯑꯀꯤꯕ ꯁꯛꯇꯝꯗꯣ ꯑꯣꯜꯂꯔꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯔꯒꯦ ꯑꯁꯤꯗꯒꯤ ꯈꯣꯡꯅꯥꯡ ꯑꯆꯧꯕꯁꯤꯒꯤ ꯃꯊꯛꯇ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯉꯥꯏꯒꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯊꯣꯏꯅꯥꯎꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯃꯈꯨꯠꯇ ꯀꯣꯟ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯂꯥꯛꯏ ꯃꯥꯂꯪꯕꯁꯨ ꯁꯟ ꯁꯖꯤꯛ ꯐꯥꯜꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯥꯂꯪꯕꯅ ꯑꯣꯏ ꯀꯥꯏꯗꯅꯣ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯈꯩ ꯀꯣꯟꯗꯨꯒ ꯑꯁꯨꯛ ꯄꯨꯡꯐꯝ ꯊꯤꯔꯥ ꯆꯠꯂꯦ ꯑꯩꯕꯨ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯌꯥꯝ ꯐꯥꯎꯒꯟꯕꯩ ꯃꯑꯣꯡꯗ ꯏꯃꯥꯅ ꯁꯪꯒꯣꯝ ꯂꯧꯔꯨꯁꯨ ꯂꯥꯛꯏꯅꯦ ꯐꯥꯒꯤꯔꯣ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯖꯔꯤꯅꯦ ꯑꯩꯒꯤꯁꯦ ꯊꯥ ꯅꯠꯇꯦꯍꯦ ꯏꯟꯒꯥꯏꯔꯤꯅꯤ ꯍꯥꯏꯕꯒ ꯏꯁ ꯅꯪꯗꯔꯣ ꯍꯥꯏꯕ ꯏꯜꯂꯤꯁꯦ ꯑꯩꯁꯨ ꯁꯖꯤꯛ ꯐꯥꯜꯂꯨꯏꯁꯦ ꯅꯅꯥꯗꯨ ꯎꯗ꯭ꯔꯣ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯅꯆꯥꯅꯤꯗꯨꯅ ꯃꯣꯟꯗ ꯈꯣꯡꯗꯅ ꯉꯥꯏꯔꯝꯕꯅꯤ ꯆꯠꯂꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯃꯤꯠꯇꯨꯗꯅꯦ ꯈꯨꯖꯤꯟ ꯁꯤꯡꯂꯛꯀꯅꯤ ꯍꯣꯏ ꯀꯣꯏꯇꯥꯅꯤꯡ ꯇꯥꯜꯂꯦ ꯑꯗꯨꯁꯨ ꯂꯝꯕꯤꯁꯤꯗ ꯊꯣꯏꯅꯥꯎ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯀꯩꯅꯣ ꯁ꯭ꯋꯥꯏ ꯆꯪꯁꯤꯜꯂꯣ ꯅꯍꯥꯟꯒꯤ ꯃꯁꯛ ꯐꯖꯕꯤ ꯕꯨꯠ ꯅꯨꯄꯤꯗꯣ ꯍꯣꯔꯦꯟꯗꯤ ꯃꯍꯩ ꯃꯅꯥꯛꯇ ꯆꯠꯂꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯕ꯭ꯔꯕ ꯌꯥꯏꯅꯦ ꯃꯁꯛ ꯈꯨꯐꯖꯗꯨꯒ ꯏꯔꯥꯡꯅ ꯃꯔꯝ ꯇꯧꯔꯤꯕ ꯑꯗꯣ ꯐꯥꯏꯔꯦꯟꯗꯤ ꯍꯧꯔꯣꯏꯁꯦ ꯃꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯃꯤꯠ ꯌꯥꯝ ꯐꯠꯀꯟꯕꯅꯦꯕ ꯍꯣꯏ ꯍꯧꯔꯔꯣꯏꯁꯦ ꯑꯗꯨꯗꯤ ꯅꯍꯥꯟꯒꯤ ꯃꯇꯝꯗꯨꯗ ꯊꯣꯛꯂꯛꯑꯣ ꯅꯣꯏꯒꯤ ꯊꯣꯡꯒꯜꯗ ꯉꯥꯏꯔꯝꯃꯣ ꯑꯃꯨꯛ ꯀꯧꯅꯔꯨꯏꯁꯤꯀꯣ ꯑꯩ ꯆꯠꯂꯦ ꯁꯣꯏꯅꯗꯕꯤ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯐꯪꯉꯣꯅ ꯇꯝꯕ ꯂꯩ ꯑꯗꯨꯕꯨ ꯕꯨꯠ ꯅꯨꯄꯤ ꯑꯁ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯑꯉꯥꯡ ꯑꯃ ꯄꯣꯛꯄ ꯌꯥꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯑꯁ ꯑꯩ ꯋꯥꯈꯜꯁꯦ ꯃꯃꯤꯡꯐꯥꯎ ꯈꯪꯅꯗ꯭ꯔꯤ ꯋꯥꯈꯜꯒꯗꯤ ꯑꯩꯈꯣꯏ ꯁꯥꯒꯠꯂꯦ ꯁꯨꯃꯥꯏꯅ ꯃꯁꯥ ꯈꯪꯗꯅ ꯋꯥꯈꯜ ꯁꯥꯒꯠꯄꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯗ ꯑꯌꯣꯝ ꯑꯁ ꯈꯨꯗꯤ ꯊꯤꯖꯤꯜꯂꯦ ꯈꯣꯡꯕꯤꯒꯁꯨ ꯂꯣꯏ ꯐꯩꯈ꯭ꯔꯦ ꯃꯁꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯣꯏꯔꯣꯏꯅ ꯍꯥꯏꯔꯛꯄ ꯁꯣꯏꯅ ꯑꯣꯏꯔꯝꯅꯦꯕ ꯑꯩ ꯈꯪꯉꯦꯕ ꯊꯣꯏꯅꯥꯎꯗꯨ ꯁꯦꯛ ꯁꯦꯛꯇꯅ ꯆꯠꯈ꯭ꯔꯦ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯝꯁꯤꯜꯂꯛꯂꯤ ꯋꯥ ꯍꯥꯏꯅꯈꯤꯕ ꯑꯅꯤꯗꯨꯗꯤ ꯑꯍꯤꯡ ꯃꯇꯝ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯥꯂꯪꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯑꯃꯨꯛ ꯍꯤꯞ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯑꯃꯨꯛ ꯐꯝ ꯇꯧꯗꯨꯅ ꯃꯇꯝꯗꯣ ꯁꯨꯝ ꯂꯦꯜꯂꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯟꯖꯥꯡ ꯑꯃꯨꯛ ꯃꯟꯁꯤꯜꯂꯛꯏ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯁꯤ ꯑꯁꯨꯛ ꯌꯥꯝ ꯊꯕꯛ ꯐꯖꯤꯜꯂꯛꯏꯁꯤꯕꯣ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯐꯝꯃꯨꯁꯨꯋꯣ ꯏꯃꯥ ꯀꯣꯛ ꯉꯥꯎꯏ ꯃꯥꯂꯪꯕꯅ ꯏꯃꯥ ꯏꯟꯁꯥꯡ ꯁꯦꯝꯕꯤꯕꯁꯤꯗ ꯀꯣꯛ ꯉꯥꯏꯌꯣ ꯍꯥꯏꯔꯗꯤ ꯐꯔꯛ ꯇꯥꯗ꯭ꯔꯣ ꯆꯥꯛꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯅꯕꯅꯤ ꯑꯩꯅ ꯌꯥꯎꯁꯤꯜꯂꯛꯏꯁꯦ ꯅꯠꯇꯦ ꯉꯁꯤ ꯅꯪꯅ ꯊꯕꯛ ꯈꯪꯐ ꯐꯖꯤꯜꯂꯛꯏꯁꯤ ꯀꯩꯗꯧꯔꯒꯦ ꯅꯇꯨꯒ ꯊꯤꯅꯤꯡꯂꯛꯏꯔꯣ ꯆꯠꯂꯣ ꯅꯄꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯟꯖꯤꯜꯂꯛꯇꯦ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯣ ꯑꯁ ꯉꯝꯃꯔꯣꯏ ꯀꯥꯏꯗꯩꯅꯣ ꯃꯃꯥꯟꯅꯕ ꯍꯅꯨꯕꯁꯤꯡꯗꯨꯒ ꯒꯟꯖꯥ ꯆꯤꯡꯂꯝꯈꯤꯅꯤ
ꯑꯩ ꯑꯃꯨꯛ ꯆꯪꯉꯨꯔ ꯈꯥꯏꯔꯛꯀꯅꯤ ꯇꯣꯛꯑꯣ ꯑꯗꯨꯗꯤ ꯀꯧꯔꯨꯅꯨ ꯑꯝꯇ ꯅꯄꯥ ꯍꯨꯏ ꯑꯉꯥꯎꯕ ꯃꯥꯟꯕꯗꯨꯒꯅꯦ ꯅꯪꯒ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯝꯂꯒ ꯑꯩꯁꯦ ꯀꯗꯥꯏꯗꯣꯝ ꯆꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯊꯕꯛ ꯁꯨꯅꯤꯁꯨ ꯈꯪꯗꯦ ꯅꯄꯥꯅ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯍꯧꯔꯛꯑꯅꯤ ꯃꯥ ꯏꯁꯧꯁꯦ ꯑꯃꯨꯛ ꯌꯥꯔꯦ ꯏꯁꯧꯗꯣ ꯂꯥꯡꯗ꯭ꯔꯁꯨ ꯀꯩꯅꯣ ꯈꯪꯗꯦ ꯄꯥꯕꯗꯨ ꯀꯧꯔꯒꯦ ꯃꯥꯂꯪꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ ꯃꯄꯥ ꯂꯩꯔꯝꯗꯕꯗꯨꯗ ꯂꯝꯄꯥꯛ ꯂꯩꯕꯔꯣꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯄꯪꯅꯣꯛꯇ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤ ꯃꯥꯂꯪꯕꯅ ꯕꯥꯕꯥ ꯄꯥꯕꯧ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯃꯥꯅ ꯏꯁꯧ ꯌꯥꯝ ꯂꯥꯡꯍꯧꯔꯦꯕ ꯏꯕꯥꯅꯤ ꯈꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯂꯅꯤ ꯀꯥꯏꯅ ꯍꯥꯏꯍꯧꯕꯅꯤ ꯍꯧꯒꯠꯂꯣ ꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅꯤꯅꯦ ꯏꯊꯧ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯄꯥ ꯑꯩ ꯂꯧꯕꯒꯤ ꯃꯁꯛꯁꯦ ꯂꯥꯏ ꯃꯆꯥꯗꯧ ꯐꯖꯕꯅꯤ ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯩ ꯐꯖꯕꯒꯤ ꯃꯊꯛꯇ ꯁꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯑꯃꯁꯨ ꯌꯥꯎꯏ ꯏꯇꯥꯎ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯃꯃꯤꯠꯄꯨ ꯑꯅꯤ ꯄꯥꯔꯤꯅꯦ ꯑꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ ꯃꯥꯂꯪꯕꯅ ꯑꯁ ꯁꯤ ꯇꯧꯔꯅꯤꯁꯦ ꯉꯁꯥꯏ ꯈꯪꯉꯕꯅꯦꯕ ꯕꯥꯕꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯤ ꯁꯤꯗꯤ ꯄꯥꯏꯔꯒ ꯆꯤꯡꯈꯠꯇ꯭ꯔꯤꯉꯩ ꯌꯥꯔ ꯍꯩ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯩ ꯇꯞꯅ ꯆꯤꯡꯉꯨꯅꯦ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯞꯅ ꯆꯤꯡꯉꯣꯏꯃꯤ ꯄꯥꯏꯔꯦ ꯍꯩ ꯄꯥꯏꯔꯦ ꯂꯝꯕꯤꯁꯤꯁꯨ 4-5 ꯊꯣꯛꯂꯤꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯕ ꯀꯔꯝꯕꯗꯅꯣ ꯏꯕꯥꯅꯤ ꯆꯠꯇꯣꯏꯁꯤꯅ ꯑꯣ ꯑꯅꯤꯁꯨꯕꯁꯤꯗꯔꯥ ꯕꯥꯕꯥ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯣ ꯃꯝꯂꯕꯅꯦ ꯍꯧꯖꯤꯛꯁꯦ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯣ ꯃꯤ ꯃꯥꯡꯗ ꯏꯀꯥꯏꯖꯗ꯭ꯔꯣ ꯐꯅꯁꯨ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯥ ꯈꯪꯗꯦ ꯃꯤ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯏꯀꯥꯏ ꯈꯪꯗꯕ ꯉꯥꯎꯁꯤꯟꯅꯕ ꯑꯩꯈꯣꯏ ꯈꯔ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯈꯨꯜꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯨ ꯈꯔ ꯂꯩꯔꯤꯁꯦ ꯃꯁꯤꯗꯤ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯈꯪꯗꯦꯅꯦ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯌꯨꯝ ꯌꯧꯗꯣꯔꯦ ꯏꯃꯥꯗꯣ ꯏꯁꯧ ꯂꯥꯡꯍꯧꯕꯅꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯏꯁꯧ ꯂꯥꯡꯉꯤ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯌꯥꯗꯦ ꯅꯨꯄꯤ ꯁꯧꯍꯟꯕ ꯌꯥꯗꯦꯀꯣ ꯁꯨꯡꯌꯥ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯅꯄꯥꯁꯤ ꯄꯨꯕꯩ ꯄꯨꯁꯤꯟꯕ ꯐꯃꯨꯡ ꯐꯥꯎꯗ ꯄꯨꯁꯤꯜꯂꯕ ꯃꯔꯝ ꯃꯣꯛꯄ ꯌꯦꯡꯒꯦ ꯃꯥꯂꯪꯕ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯃꯄꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯝꯂꯒ ꯇꯨꯝꯍꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥꯅ ꯆꯥꯛ ꯆꯥꯕꯩ ꯀꯧꯔꯛꯏ ꯃꯄꯥꯗꯤ ꯇꯨꯝꯊꯈ꯭ꯔꯤ ꯍꯧꯗꯣꯛꯂꯨꯗ꯭ꯔꯤ ꯅꯍꯥꯟꯈꯩꯁꯨ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯔꯕꯅꯤ ꯃꯃꯥ ꯃꯆꯥꯅꯤꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯃꯥꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ ꯃꯥꯂꯪꯕꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯕꯨ ꯉꯥꯏꯔꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯃꯥꯡ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯒ ꯊꯣꯛꯂꯛꯏ ꯊꯣꯏꯅꯥꯎꯗꯨꯕꯨ ꯊꯣꯛꯑꯝꯃꯗꯤ ꯆꯠꯂꯣ ꯉꯝꯗꯤ ꯃꯝꯃꯦ ꯑꯩꯕꯨ ꯃꯩ ꯑꯃꯨꯛ ꯐꯥꯏꯈꯤꯁꯤꯔꯅꯦ ꯌꯥꯔꯣꯏꯅꯦ ꯑꯗꯨꯁꯨ ꯕꯨꯠ ꯎꯅꯕ ꯆꯠꯄꯗ ꯃꯩ ꯄꯨꯔꯗꯤ ꯊꯣꯛꯂꯛꯑꯣ ꯌꯥꯔꯣꯏꯕ ꯀꯥꯗꯦ ꯈꯣꯡꯁꯤꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯍꯦꯛꯇ ꯆꯠꯂ ꯂꯣꯏꯔꯦ ꯃꯥꯂꯪꯕ ꯍꯥꯏꯕ ꯌꯣꯡ ꯃꯥꯟꯕꯗꯨꯅ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯝꯕꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤ ꯌꯦꯡꯀꯣ ꯍꯣꯟꯗ ꯂꯛꯅꯔꯤ ꯖꯥꯠꯂꯣ ꯃꯥꯏꯗꯨꯕꯣ ꯑꯩꯕꯨ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯄꯤꯅ ꯂꯛꯅꯕ ꯑꯣꯏꯔꯝꯃꯗꯤ ꯍꯌꯦꯡ ꯃꯁꯥ ꯁꯦꯝꯗꯣꯛꯀꯦ ꯃꯃꯥ ꯉꯥꯛꯇꯪ ꯉꯥꯏꯒꯦ ꯁꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯌꯨꯝꯗ ꯆꯪꯉ ꯇꯨꯝꯃꯒꯦ ꯑꯁꯤꯗ ꯑꯃ ꯃꯔꯛꯇ ꯑꯃ ꯂꯥꯛꯏꯁꯦ ꯁꯣꯏ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯂꯥꯛꯏꯔꯣ ꯆꯠꯈꯤꯔ ꯀꯔꯤꯅꯣꯅꯦ ꯂꯥꯛꯏꯔ ꯆꯠꯈꯤꯔ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯑꯣꯏ ꯏꯇꯥꯎ ꯊꯣꯏꯅꯥꯎ ꯀꯧꯗ꯭ꯔꯁꯨ ꯀꯧ ꯂꯥꯛꯑꯣ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯕꯗ ꯀꯥꯡꯅ ꯊꯥꯡꯗꯣꯔꯤ ꯆꯠꯂꯣ ꯑꯅꯤꯗꯣ ꯍꯥꯏꯅꯕꯤ ꯂꯝꯍꯥꯡꯗꯨ ꯇꯞꯅ ꯂꯥꯛꯏ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯤꯌꯥꯝꯅ ꯆꯠꯅꯕ ꯇꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯠꯂꯤꯕꯅꯤ ꯁꯣꯝꯗ ꯕꯨꯠ ꯅꯨꯄꯤꯗꯨꯁꯨ ꯈꯣꯡꯅꯥꯡ ꯃꯊꯛꯇ ꯑꯃꯨꯛ ꯇꯣꯡ ꯃꯈꯥꯗ ꯑꯃꯨꯛ ꯂꯦꯞ ꯇꯧꯗꯨꯅ ꯂꯩ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯂꯥꯛꯇꯦꯕ ꯊꯑꯣꯏꯀꯤ ꯉꯥꯏꯔꯗꯤꯅꯦ ꯁꯨꯛꯂꯥꯛ ꯂꯥꯛꯑꯣꯏꯗꯕꯅꯤ ꯃꯣꯏ ꯑꯍꯨꯝ ꯉꯥꯏꯔꯤꯉꯩꯗ ꯑꯩꯗꯤ ꯑꯔꯥꯛꯄ ꯃꯤꯗꯁꯨ ꯑꯝꯇ ꯇꯝꯅꯍꯧꯗ꯭ꯔꯦ ꯅꯨꯄꯥ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯆꯠꯈ꯭ꯔꯤꯗꯣ ꯑꯗꯨꯗꯁꯨ ꯀꯔꯤꯝꯇ ꯇꯝꯅꯍꯧꯗꯦꯗꯀꯣ ꯑꯁ ꯉꯥꯏꯔꯤꯕ ꯑꯩꯅ ꯍꯦꯟꯅ ꯉꯛꯆꯈ꯭ꯔꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯁ꯭ꯋꯥꯏꯗ ꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯗꯣꯛꯀꯦ ꯊꯣꯏꯅꯥꯎꯅ ꯌꯧꯁꯤꯜꯂꯦꯁꯦ ꯅꯍꯥꯟ ꯁ꯭ꯋꯥꯏ ꯃꯄꯥꯁꯤ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯛꯄꯗꯨꯕ ꯀꯥꯏꯖꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨꯒꯤ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤꯗꯣ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯑꯦ ꯀꯩꯅꯣ ꯑꯅꯤꯈꯛꯇ ꯑꯍꯨꯝ ꯁꯨꯔꯛꯇ꯭ꯔꯤꯁꯤꯅ ꯃꯣꯏꯒꯤꯁꯦ ꯑꯩꯕꯨ ꯎꯅꯕ ꯊꯑꯣꯏꯒꯤ ꯂꯥꯛꯏ ꯃꯥꯜꯂꯦ ꯁꯝꯒꯁꯦ ꯐꯥꯕ ꯖꯥꯠꯂꯣ ꯁꯦꯝꯖꯟꯒꯦ ꯑꯝꯇ ꯃꯅꯥꯛꯁꯤꯗ ꯊꯦꯛꯇꯅ ꯆꯪꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯊꯥꯡꯒꯗꯨ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯦꯛꯇꯨꯅ ꯆꯪꯂꯛꯏ ꯃꯥꯂꯪꯕꯅ ꯑꯁꯤꯗ ꯃꯤꯔ ꯆꯥꯔ ꯈꯪꯗꯕ ꯂꯩꯁꯦ ꯑꯣꯏꯖꯥꯠꯂꯣ ꯑꯌꯣ ꯈꯣꯡꯒ ꯂꯩꯇꯦ ꯑꯁꯤꯒꯤ ꯑꯅꯤꯁꯤꯅꯅꯦ ꯑꯩꯒꯤ ꯃꯤꯋꯥ ꯁꯣꯏꯗꯅ ꯉꯥꯡꯅꯔꯝꯃꯅꯤꯕ ꯊꯦꯛꯇꯅ ꯆꯠꯂꯔꯣꯏ ꯌꯥꯝ ꯀꯨꯏꯔꯅꯤ ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ ꯊꯣꯏꯅꯥꯎꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯤ ꯅꯨꯄꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯤꯗꯨ ꯇꯧꯔꯛꯏ ꯃꯥꯂꯪꯕꯅ ꯐꯥꯔꯒ ꯅꯪ ꯑꯗꯨꯝꯕ ꯇꯧꯅꯨꯅ ꯀꯌꯥꯔꯛ ꯀꯥꯟꯗꯅ ꯑꯩꯅ ꯍꯥꯏꯗꯨꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯅꯤ ꯅꯨꯄꯤ ꯑꯝꯇ ꯌꯥꯕꯤꯔꯛꯇ꯭ꯔꯤꯗꯣ ꯑꯁ ꯑꯩꯒꯤ ꯈꯣꯡꯁꯦ ꯃꯁꯥ ꯃꯊꯟꯇ ꯍꯦꯛꯇ ꯊꯥꯡꯈꯤꯕ ꯊꯥꯡꯂꯅꯨ ꯑꯌꯥ ꯍꯥꯏꯅ ꯈꯣꯡꯁꯦ ꯊꯥꯡꯅ ꯆꯠꯀꯦ ꯇꯧꯏꯁꯤ ꯃꯁꯤ ꯐꯨꯒꯦꯀꯣ ꯃꯁꯤ ꯀꯩꯅꯣ ꯐꯥꯅ ꯄꯨꯟꯅꯗꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤꯁꯤꯅ ꯅꯍꯥꯟꯅ ꯅꯁꯝ ꯐꯣꯏꯅꯩ ꯉꯁꯤꯅ ꯑꯃꯨꯛ ꯐꯥꯖꯅꯔ ꯂꯩꯔꯝꯃꯤ ꯇꯜꯂꯦ ꯕꯤꯠꯀ ꯌꯥꯎꯖꯗꯦ ꯃꯥꯂꯪꯕꯅ ꯃꯥꯏ ꯃꯅꯥꯛꯇ ꯑꯀꯤꯕꯒ ꯈꯪꯅꯈꯩ ꯊꯑꯣꯏꯒꯤ ꯂꯥꯛꯑꯒ ꯕꯤꯠ ꯂꯩꯖꯗꯦ ꯀꯥꯏꯅ ꯁꯦ ꯑꯩꯅ ꯐꯥꯔꯤꯁꯦ ꯁꯤ ꯐꯥꯗ꯭ꯔꯗꯤ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ
ꯅꯈꯨꯠꯇꯣ ꯄꯥꯏꯔꯒ ꯊꯥꯕꯜ ꯑꯃꯨꯛ ꯆꯣꯡꯒꯤ ꯂꯩꯈꯤꯗꯣꯏꯕ ꯈꯪꯉꯕ ꯊꯥꯕꯜ ꯆꯣꯡꯈꯤꯗꯣꯏꯕ ꯑꯃꯨꯛ ꯌꯥꯔꯦ ꯅꯪꯁꯨ ꯊꯥꯕꯜ ꯌꯥꯝ ꯆꯣꯡꯒꯟꯕꯩ ꯃꯑꯣꯡꯗꯩꯕꯨ ꯅꯪꯒꯤ ꯃꯤ ꯃꯥꯡꯗ ꯆꯠꯃꯤꯟꯅꯕꯗ ꯅꯃꯥꯟꯅꯕ ꯌꯣꯟꯕ ꯍꯩꯅꯕꯤꯗꯣ ꯊꯥꯗꯣꯛꯑꯣꯅ ꯑꯩ ꯀꯔꯝ ꯉꯥꯏꯔꯤꯁꯤꯕꯣ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦꯅꯦ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯅꯣꯏ ꯑꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯗꯥꯏꯔꯦꯛꯇꯣ ꯈꯠꯅꯔꯅꯨ ꯋꯥ ꯍꯪꯒꯦꯁꯦ ꯅꯍꯥꯟꯈꯩ ꯂꯥꯛꯇ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯁꯣꯝꯗ ꯑꯩꯅꯗꯤ ꯅꯣꯏ ꯂꯥꯛꯄ ꯉꯥꯏꯔꯤ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯊꯗꯅ ꯑꯗꯨꯒ ꯂꯥꯛꯁꯨ ꯂꯥꯛꯄꯤꯗꯦ ꯍꯧꯖꯤꯛꯁꯨ ꯃꯤ ꯑꯃ ꯋꯥꯠꯂꯛꯏ ꯊꯣꯏꯅꯥꯎꯅ ꯃꯥꯏꯁꯦ ꯅꯍꯥꯟꯈꯩ ꯂꯥꯛꯇꯕꯩ ꯁꯥꯎꯖꯤꯟꯅꯔꯤꯕ ꯈꯥꯏꯗꯨꯅꯤꯅꯦ ꯑꯗꯨꯒ ꯐꯥꯏꯔꯦꯟ ꯌꯥꯎꯔꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯤꯒꯁꯨ ꯇꯧꯔꯤ ꯃꯁꯤꯒꯤ ꯚꯨꯠ ꯅꯨꯄꯤꯁꯦ ꯃꯁꯛ ꯐꯖꯔꯁꯨ ꯃꯤ ꯑꯣꯏꯔꯤꯉꯩꯗ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯝꯅꯦꯕ ꯃꯁꯦ ꯅꯨꯄꯥꯒꯁꯦ ꯊꯥ ꯈꯨꯗꯤꯡ ꯁꯤꯜꯂꯝꯅꯦꯕ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯕꯗꯤ ꯇꯧꯕꯤꯅꯣ ꯁꯤ ꯑꯃꯨꯛ ꯂꯦꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯂꯩꯄꯣꯠꯇꯦ ꯂꯥꯏꯕꯛ ꯊꯤꯈꯤꯕꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤꯕꯩ ꯋꯥꯅꯤ ꯏꯔꯝꯆꯩꯀꯥꯗꯤ ꯌꯥꯝ ꯐꯖꯩ ꯈꯪꯉꯕ ꯏꯁꯥ ꯏꯊꯟꯇ ꯄꯪꯊꯥꯗ ꯊꯥꯒꯠꯂꯒ ꯂꯣꯏꯔꯦ ꯃꯥꯂꯪꯕꯅ ꯑꯗꯣ ꯅꯪꯁꯦ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯋꯥꯔꯤ ꯂꯤꯕꯗꯗꯤ ꯌꯥꯝ ꯊꯤꯅ ꯇꯝꯅꯩ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯗꯅ ꯇꯝꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯁꯛ ꯐꯖꯕꯁꯤꯗ ꯇꯝꯅꯕꯒ ꯀꯥꯎꯔꯤꯔꯕ ꯆꯠꯊꯣꯛꯑꯦ ꯅꯣꯏꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯃꯐꯝꯁꯤꯗ ꯐꯥꯎꯔꯒ ꯆꯠꯂꯤꯕ ꯈꯪꯉꯤꯗꯅ ꯑꯩꯁꯨ ꯅꯣꯏꯕꯨ ꯇꯝꯅꯩꯅ ꯅꯣꯏꯅ ꯀꯤꯗꯕꯒꯤ ꯋꯥꯅꯤ ꯃꯤꯗꯤ ꯈꯪꯉꯒ ꯋꯥꯟꯗꯔꯤꯅꯤ ꯑꯗꯨꯒ ꯅꯣꯏꯗꯤ ꯅꯣꯏ ꯃꯁꯦꯟ ꯑꯣꯟꯖꯟꯅꯔꯒ ꯈꯠꯅꯔꯒ ꯂꯩꯈ꯭ꯔꯒ ꯑꯗꯨꯗꯒꯤ ꯁꯨꯕꯤꯠ ꯂꯩꯇꯗꯅ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯇꯝꯅꯅꯤꯡꯈꯤꯗ꯭ꯔꯦꯕ ꯊꯣꯏꯅꯥꯎꯅ ꯑꯗꯨꯗꯤ ꯅꯪꯁꯦ ꯕꯤꯠꯀꯤ ꯃꯤꯅꯤꯅꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯁꯤꯂꯩꯃ ꯑꯩꯒꯤꯅ ꯊꯣꯏꯅꯥꯎ ꯃꯥꯒꯤꯅ ꯃꯥꯂꯪꯕ ꯑꯗꯨꯒ ꯏꯇꯥꯎ ꯑꯃꯗꯣ ꯃꯥꯒꯤꯅ ꯐꯥꯏꯔꯦꯟ ꯀꯧꯕꯅꯤ ꯅꯃꯤꯡꯁꯤꯡꯗꯨꯒ ꯅꯁꯛꯀ ꯂꯣꯏ ꯆꯥꯅꯩ ꯑꯗꯣ ꯁꯤꯗꯩꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯩ ꯅꯣꯏꯕꯨ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯔꯝꯒꯦ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯐꯥꯏꯔꯦꯟꯁꯨ ꯄꯨꯕꯤꯔꯣ ꯅꯣꯏ ꯑꯅꯤꯅ ꯈꯠꯅꯔꯒ ꯂꯩꯈ꯭ꯔꯁꯨꯅꯦ ꯃꯥꯒꯩꯒꯅ ꯈꯥꯝꯅꯕ ꯏꯊꯟꯇ ꯈꯥꯝꯕꯗꯤ ꯉꯝꯃꯣꯏꯕ ꯃꯥꯂꯪꯕꯅ ꯍꯣꯏꯅꯦ ꯄꯨꯔꯛꯀꯦ ꯑꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏ ꯊꯦꯡꯂꯀꯥꯟꯗ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯆꯠꯂꯗꯤ ꯏꯃꯥꯅ ꯉꯥꯡꯒꯅꯤꯕ ꯑꯗꯨꯒ ꯅꯪꯁꯨ ꯁꯨꯃꯥꯏꯅ ꯁꯛ ꯐꯖꯔꯒ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯀꯅꯥ ꯈꯪꯅꯤ ꯅꯪꯒꯤ ꯑꯃ ꯃꯤꯅ ꯎꯕꯗ ꯋꯥꯟꯊꯍꯟꯕꯤꯗꯣ ꯑꯗꯨ ꯑꯃ ꯑꯣꯏꯅ ꯃꯥꯡꯗ ꯐꯠ ꯂꯥꯎ ꯆꯣꯡꯊꯣꯔꯛꯑꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯤ ꯁꯛꯇꯣ ꯑꯣꯜꯂꯔꯣꯏ ꯑꯗꯨꯒ ꯃꯐꯝꯁꯤꯁꯨ ꯁꯨꯛꯇꯅꯕ ꯅꯥꯄꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯥꯟꯗꯠꯂꯝꯒꯦ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯣ ꯅꯣꯏꯕꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗ꯭ꯔꯣ ꯊꯣꯏꯅꯥꯎꯗꯣ ꯁꯤꯂꯩꯃꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯂꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯍꯥꯏꯌꯣ ꯃꯤ ꯃꯀꯣꯛ ꯆꯥꯒꯦ ꯀꯩꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯪꯁꯨ ꯐꯅ ꯄꯪꯕꯩ ꯅꯤꯡꯕꯅꯤ ꯌꯥꯝ ꯁꯤꯡꯕ ꯖꯥꯠꯅꯤꯅꯦ ꯑꯩ ꯅꯣꯏꯒ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ ꯑꯩꯕꯨ ꯊꯋꯥꯏ ꯑꯃꯅꯤ ꯈꯟꯕꯤꯗꯕ ꯋꯥꯔꯤ ꯐꯖꯅ ꯁꯥꯕꯤꯒꯗꯧ ꯃꯤ ꯉꯥꯏꯕꯗ ꯆꯍꯤ ꯀꯌా ꯁꯨꯔꯤ ꯈꯪꯕ꯭ꯔꯥ ꯃꯥꯂꯪꯕꯅ ꯅꯪꯅ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯃꯨꯛ ꯍꯪꯖꯤꯜꯂꯛꯏ ꯆꯍꯤ ꯌꯥꯝꯃꯤ ꯅꯣꯏ ꯐꯥꯎ ꯄꯣꯛꯂꯝꯈꯤꯔꯣꯏ ꯀꯨꯏꯔꯦ ꯑꯩ ꯐꯥꯎ ꯏꯁꯥꯅ ꯆꯍꯤ ꯀꯌꯥ ꯁꯨꯖꯔꯒꯦ ꯍꯥꯏꯕ ꯀꯥꯎꯔꯦ ꯊꯣꯏꯅꯥꯎꯅ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅꯗꯤ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯋꯥꯈꯜꯒ ꯊꯤ ꯅꯨꯡꯉꯥꯏꯔꯨꯔꯤ ꯑꯗꯨꯒ ꯑꯩꯈꯣই ꯏꯕꯦꯟ ꯍꯣꯏꯒꯤ ꯂꯦꯡꯒꯥ ꯑꯣꯏꯔꯝꯃꯕ ꯃꯥꯂꯪꯕ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯌꯨꯝ ꯆꯠꯅꯤꯡꯉꯦꯕꯣ ꯀꯩꯅꯣ ꯆꯠꯄ ꯌꯥꯔꯣꯏ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯅꯣꯏ ꯆꯠꯈ꯭ꯔꯒ ꯏꯊꯟꯗ ꯂꯩꯍꯧꯕ ꯇꯜꯂꯦ ꯈꯪꯉꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯗꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤꯁꯨ ꯂꯩꯇꯦ ꯃꯥꯂꯪꯕꯅ ꯀꯩ ꯋꯥꯔꯤꯅꯣ ꯅꯪꯅ ꯅꯣꯡꯉꯥꯟꯐꯥꯎ ꯁꯥꯟꯅꯅꯤꯡꯉꯤꯁꯤꯅ ꯏꯕꯥꯅꯤꯅ ꯇꯨꯝꯃꯒ ꯅꯪꯅ ꯋꯥ ꯉꯥꯡꯂꯒ ꯂꯩꯈꯤꯗꯤ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯁꯛꯇꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯤꯡꯕꯩ ꯂꯥꯛꯄꯅꯦ ꯋꯥꯔꯤ ꯀꯣꯏꯅ ꯁꯥꯕꯗꯤ ꯇꯜꯂꯤ ꯅꯣꯏꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯥꯟꯅꯗꯦ ꯋꯥꯔꯤ ꯁꯥꯈꯤꯁꯦꯁꯨ ꯌꯥꯗꯦ ꯆꯠꯂꯒꯦꯅ ꯍꯦꯛꯇ ꯈꯥꯡꯂꯛ ꯉꯝꯗꯦꯃꯤ ꯊꯣꯏꯅꯥꯎꯅ ꯅꯨꯄꯤꯗ ꯈꯔ ꯆꯣꯞꯆꯔꯁꯨ ꯆꯍꯤ ꯌꯥꯝꯕ ꯅꯨꯄꯤꯗꯗꯤ ꯃꯤꯠꯁꯤꯅ ꯍꯟꯗꯛꯐꯥꯎ ꯌꯦꯡꯕꯤꯗꯕ ꯊꯣꯏꯅꯥꯎꯅꯤ ꯅꯪꯒꯤ ꯆꯍꯤꯗꯣ ꯍꯥꯏꯔꯛꯄꯗꯅꯦ ꯁꯨꯛꯌꯦꯡꯕ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯅꯁꯛ ꯐꯖꯔꯁꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦꯕ ꯑꯗꯨꯅꯦ ꯑꯩꯁꯦ ꯂꯩꯁꯥꯕꯤꯒ ꯃꯥꯜꯂꯤ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨꯍꯣꯏ ꯕꯨꯕꯣꯍꯣꯏꯗꯒꯤꯁꯨ ꯍꯟꯕ ꯑꯣꯏꯔꯝꯃꯤ ꯀꯅꯥ ꯈꯪꯕꯅꯣ ꯑꯩꯈꯣꯏ ꯇꯧꯗꯧꯗꯨꯒ ꯏꯔꯥꯡ ꯀꯥꯞꯅꯔꯝꯕ꯭ꯔꯁꯨ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏꯒꯦꯁꯨꯅꯦ ꯂꯥꯛꯑꯅꯨ ꯆꯠꯂꯣ ꯃꯥꯂꯪꯕ ꯇꯥꯜꯂꯛꯏꯀꯥꯟꯁꯤꯗ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯃꯥꯏ ꯃꯁꯛ ꯑꯊꯤꯕꯗꯣ ꯑꯃꯨꯛ ꯑꯣꯜꯂꯗꯤ ꯑꯃꯨꯛ ꯈꯪꯕ ꯉꯝꯃꯔꯣꯏꯕ ꯂꯥꯛꯑꯣ ꯊꯣꯏꯅꯥꯎꯅ ꯃꯥꯂꯪꯕꯗꯨ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯥꯂꯪꯕꯁꯨ ꯁꯤꯂꯩꯃꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄꯅꯤ ꯁꯤꯂꯩꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯤ ꯇꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕꯗꯨ ꯎꯔꯝꯃꯤ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ ꯍꯤꯡꯂꯤꯉꯩꯗꯁꯨ ꯁꯤꯔꯀꯥꯟꯁꯤꯗꯁꯨ ꯆꯠꯈ꯭ꯔꯣ ꯂꯣꯏꯅ ꯇꯥꯄꯨꯟꯁꯤꯕ ꯅꯪꯕꯨ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯔꯝꯂꯦꯟꯗꯒꯤ ꯑꯩꯅ ꯋꯥꯅ ꯂꯩꯕꯁꯤ ꯌꯦꯡꯂꯤꯕ꯭ꯔꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒꯤ ꯃꯇꯦꯡ ꯅꯠꯇꯅ ꯂꯩꯔꯝꯂꯦꯟ ꯌꯧꯕꯁꯨ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯁꯨ ꯀꯅꯥꯝꯇ ꯊꯣꯛꯄꯤꯔꯛꯇꯦ
Silaima mapukningdo nusina kapsay somna malangba mayum yauraga magi kada hipli. Wakhaldasu Silaimana kaptu lehubadu maduka khandru laikri. Kaigino mana aikoi sakibda kapauriduna maidu wari amadi lei mali. Natraga aikoi ahumgi maraktagi mana nungsiba oirasala. Yera yaurammoida. Chahi adu yamna mana masugumba aikoida adumadi khalamoi. Adu masakdi pajaiye. I koksibu khaidorida. Mana kapka lehubadu nungaide. Ibu amuk chatlusirane. Oida. Asu yam khangninglasibu chatlurage. Thoinau gaure itata siela sakrage. Chirasi changazang. Khangningbal langtaknaba kayani helaktuna malangmadu amam maraktuda selai. Silaimadu mamai khuda ngathaduna kapli. Manakta mi malakpagi samin phangmada mamaidu tapna nun khalai. Malangba sor thabet honduna mamangda leptuna leirami. Malangbasu Silaima kapnubagi mamit pina pungso sotpa makai mara leitabi magumni yenglakpaduda magi mihundu khangsong lai. Silaima kaigino nangna kapiduba nangi kari nungaitaba waba lege ingonda hayo. Satkraga amuk halaisi kaigino aingonda mu wahanglakladum. Aina wari liraga amuk sakigi haiba chalo nakhoi mana nganglani. Malangba tapna phamthare nganglasanu. Nangna wari saningliba haninglibasingdo hairo hiloi tarage. Nangi wari tabuluragasu chalage hairoi. Ado ai wamdi hangi. Nangna mafamsida chahi kuina leise kai maramgino. Wahang sigi pakhum tabu pige haituna gaijaraklibase kuirabani. Adubu masidi nangna hangbirakpase ai yam harawi. Kapudo hana lepo nangna kapudo ai swai lawi. Aduga mihos yam songi. Thamoidasu yitumna thingmadum yam nai. Kapuna to kaptabida phajana dum hayo. Kaplaroi ayam hana kaparoi. Ngasidagina chahi yankhaigi mamangda punsiba kauba maga aiga thamoi sena nungsinarami. Aigi imasu ipasu kanam leite. Ibok naibu yokpibani. Laikai khulgi nupa natana atopa lam kayadagi nupa kayana aibu pami nusina harakpa masing thingamde. Nangi nupana tanabagi wari oire aidi yam luba waga malure. Adugadi hubudagi nungsinabay wari oin tori. Wahamarak thatrasu adum tumina taw. Wo adi kaidoraba sinjaw paib nupa amna satlawna nakani gaijalaga nangsi phakhiraba. Koino asingra ise aidi phagi oina sum haibani. Nangna nungsinaba punsi bhaidudi mani kamai tawkragi. Thangnaba khuldagi sinjaw paibay mungi masana pa amana aibu koitan tanai. Ainadi yakide noma ai lambi tatuna mani yabinaba haizare. Laikai misu yamnai. Aduda isu ikaibaga sauningbaga punsinaduna nupaduda thina ngangla khupakna tharambani. Adugi matu magi mi miyam puraklaga ahingamada aigi thong thilakpani. Ibo kaigasu punna haugatuna thongdo haglubani. Mipatta nupadu oirambadagi ibungda sange tawbada aigi khut paiduna singba haurakibani. Ibongna mi tanaba koilaw laujarasu kanamta thokpirakte. Bangkal sonbi aigi ibongdusu masu aibu kannaba honabada maga lakminaba mi kaiduna kauri mettuna hapikibani. Aigi imangmangtadane aigi ibong hatkibado. Asi haiduna hihik launa kapi. Malangbadu mathamoi proprok sakpa haibdu oiri. Pendaba sauning kayana chakpa helai. Adubu wamta ngangda tumina lei. Iboktu siri khanglabada aibu imungda singsinaba honare. Chenthoknaba kayarak honabada pangal solabi oibna sasingdugi makuttagi nanthokpa ngamkidre. Makoina aigi ikai khumnaba pumnamak sentuna laupirabada aibu sigi khongnangsi tana puraktuna makoina aibu thauri yanbikibane. Malangba mamit usinduna khangi. Mamittagisu nungaitabagi pirang sintharei. Punsibadi madi khangdabra khangkidre. Laikai miyamna inthoktuna tona hinglibi ibok amadi aina laikidaba namittuda punsi wari loisingre. Ahingaduda
ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕ ꯂꯥꯎꯕꯗ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯤꯒꯠꯄꯤꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯨꯁꯨ ꯅꯨꯄꯤ ꯑꯃꯇ ꯊꯤꯗꯅ ꯋꯥꯅ ꯁꯪꯅ ꯈꯥꯡꯈꯤꯕꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯅ ꯍꯦꯟꯈꯤꯕꯅ ꯃꯥꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯩꯒꯤ ꯄꯦꯟꯗ꯭ꯔꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯅ ꯆꯥꯛꯂꯕ ꯊꯋꯥꯏꯁꯤ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯤꯕꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯁꯠ ꯆꯠꯇ ꯀꯌꯥꯕꯨ ꯑꯀꯤꯕ ꯄꯤꯗꯨꯅ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯂꯗꯣꯏꯔꯥ? ꯊꯋꯥꯏ ꯀꯅꯥꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯅꯤꯡꯗꯕ ꯂꯩꯒꯦ? ꯑꯩꯅ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯕꯗ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯣ, ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄ ꯌꯥꯅꯤ? ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯅ ꯆꯠꯍꯟꯒꯅꯤ꯫ ꯍꯥꯏꯌꯨ ꯁꯤꯂꯩꯃ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯁꯦꯠꯈꯤꯕ ꯐꯅꯦꯛ ꯃꯆꯦꯠ ꯑꯃ ꯑꯩꯒꯤ ꯌꯨꯝꯗ ꯇꯥꯍꯧꯕꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯔꯥꯛ ꯇꯝꯕꯤꯕꯗ ꯐꯅꯦꯛ ꯃꯆꯦꯠꯇꯣ ꯁꯦꯒꯥꯏꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯄꯣꯠꯂꯣꯏꯕꯗ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯍꯥꯞꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗꯁꯨ ꯆꯪꯗꯨꯅ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯍꯟꯅꯤꯡꯂꯕꯗꯤ ꯃꯗꯨꯕꯨ ꯂꯧꯕꯤꯔꯨꯁꯨ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯃꯩ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯥꯂꯪꯕ ꯈꯟꯊꯔꯨꯕ ꯇꯧꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯁꯤꯂꯩꯃꯅꯁꯨ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯇꯥꯛꯂꯛꯏ꯫ ꯃꯥꯂꯪꯕ ꯊꯪꯅꯕ ꯈꯨꯜꯂꯣꯝꯗ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯃꯁꯥꯗ ꯋꯥꯕꯨꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯨꯝꯖꯦꯜꯂꯛꯄꯅ ꯇꯥꯛꯂꯛꯂꯤꯕ ꯌꯨꯝꯗꯨ ꯌꯧꯔꯕꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯈꯪꯗ ꯆꯦꯜꯂꯛꯏ꯫ ꯏꯁꯨꯛ ꯁꯨꯏ꯫ ꯅꯥꯄꯤ ꯀꯌꯥꯅ ꯍꯧꯖꯤꯜꯂꯕ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯌꯨꯝ ꯃꯊꯛꯇ ꯀꯨꯞꯂꯤꯕ ꯏꯁꯤꯡꯗꯨꯁꯨ ꯃꯇꯝ ꯀꯨꯏꯔꯕ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯃꯈꯩ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅ ꯁꯤꯗꯣꯛꯂꯤꯕ꯭ꯔꯁꯨ ꯈꯪꯗꯦ꯫ ꯊꯥꯕꯜ ꯃꯍꯥꯛꯁꯨ ꯃꯥꯂꯪꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯤ ꯃꯇꯥꯒꯨꯝ ꯌꯨꯝ ꯑꯍꯣꯕꯗꯨꯒꯤ ꯀꯥꯔꯛꯇꯒꯤ ꯃꯉꯥꯜ ꯐꯨꯖꯤꯜꯂꯛꯏ꯫ ꯎꯔꯦ ꯐꯅꯦꯛ ꯃꯆꯦꯠ ꯑꯃ ꯄꯤꯛꯇꯛꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯃꯅꯥꯛꯇ ꯇꯥꯔꯤꯕꯗꯣ꯫ ꯃꯗꯨꯕꯨ ꯇꯥꯞ ꯂꯥꯎꯅ ꯈꯨꯜꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯁꯤꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯆꯦꯟꯅ ꯆꯦꯟꯅ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯛꯏ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯅꯦꯛ ꯃꯆꯦꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯦꯟꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯁꯤꯂꯩꯃꯁꯨ ꯈꯣꯡꯅꯥꯡ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯒ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯥꯂꯪꯕ ꯁꯤꯂꯩꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯗ꯭ꯔꯤ ꯃꯌꯨꯝꯂꯣꯝꯗ ꯁꯨꯝꯗ꯭ꯔꯤꯡ ꯆꯦꯟꯈ꯭ꯔꯤ꯫ ꯀꯩꯅꯣ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ? ꯑꯩ ꯂꯩꯍꯧꯔꯦ꯫ ꯀꯔꯝꯕ ꯚꯨꯠ ꯑꯃꯨꯛ ꯊꯦꯡꯅꯔꯛꯖꯥꯠꯅꯣ? ꯍꯥꯟꯅꯒꯤ ꯌꯦꯡꯂꯝꯗꯈꯩ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ? ꯑꯁꯤꯁꯨ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯍꯜꯂꯛꯈꯤꯗ꯭ꯔꯅꯦ? ꯃꯥꯂꯪꯕ ꯃꯌꯨꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯃꯥ ꯃꯄꯥ ꯇꯥꯈꯤꯅꯤ ꯍꯥꯏꯗꯅ ꯇꯞꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯩꯈꯦꯠꯇꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯁꯤꯂꯩꯃꯅ ꯂꯦꯞꯍꯧꯔꯤꯕꯗꯨ ꯇꯝꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ꯫ ꯃꯐꯝꯗ ꯌꯧꯔꯕꯗ ꯃꯈꯅꯥꯎꯗꯨ ꯈꯔ ꯀꯪꯂꯗꯨꯅ ꯂꯣꯛ ꯈꯨꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯤ ꯅꯪꯉꯟꯅ ꯊꯥꯕꯤꯒꯦ, ꯐꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯃꯩꯈꯦꯠ ꯂꯧꯔꯨꯕꯅꯤ꯫ ꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯃꯩ ꯊꯥꯕ ꯌꯥꯔꯣꯏ꯫ ꯇꯨ ꯅꯪꯅ ꯍꯥꯏꯕ ꯐꯅꯦꯛ ꯃꯆꯦꯠꯇꯣ ꯁꯤꯔ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯆꯨꯝꯃꯤ꯫ ꯅꯪ ꯌꯥꯝ ꯋꯥꯕ꯭ꯔꯥ? ꯋꯥꯗꯦ꯫ ꯀꯥꯏꯗꯅꯣ ꯃꯩ ꯊꯥꯗꯣꯏꯁꯦ? ꯁ꯭ꯋꯥꯏꯗ ꯊꯥꯔꯁꯨ ꯌꯥꯔꯗ꯭ꯔꯥ? ꯌꯥꯔꯦ, ꯁꯤꯗ ꯊꯥꯔꯁꯨ꯫ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯕꯣ? ꯃꯥꯂꯪꯕ ꯋꯥ ꯉꯥꯡꯗꯦ꯫ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯪꯅ ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯀꯥꯎ ꯀꯥꯎꯔꯣꯏ꯫ ꯅꯨꯡꯉꯥꯏꯕꯇꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯣꯏꯌꯨ꯫ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨꯕꯨ ꯑꯩꯅ ꯂꯥꯞꯅ ꯌꯦꯡꯖꯔꯛꯀꯦ꯫ ꯑꯩꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯇꯤꯜꯍꯟꯕ ꯉꯝꯕꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯤ, ꯃꯩꯗ ꯊꯥꯕꯤꯔꯣ꯫ ꯅꯨꯃꯤꯠ ꯊꯣꯔꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯅꯤ꯫ ꯁꯤꯂꯩꯃꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯂꯪꯕꯁꯨ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯐꯅꯦꯛ ꯃꯆꯦꯠꯇꯨꯕꯨ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯂꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯁꯤꯜꯂꯛꯇꯦ꯫ ꯃꯥꯂꯪꯕꯅ ꯃꯩꯗꯨ ꯐꯖꯅ ꯁꯨꯔꯒ ꯐꯅꯦꯛ ꯃꯆꯦꯠ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗ ꯁꯤꯂꯩꯃꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯕ ꯍꯧꯔꯛꯂꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯂꯩꯃꯗ ꯑꯃꯨꯛꯇꯪ ꯌꯦꯡꯖꯍꯧꯏ꯫ ꯁꯤꯂꯩꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯂꯩꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯕꯗ ꯃꯥꯂꯪꯕ ꯃꯈꯥꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯊꯃꯣꯏꯗꯁꯨ ꯀꯔꯤꯅꯣ ꯈꯪꯖꯗꯕ ꯑꯋꯥ ꯄꯣꯠꯂꯨꯝ ꯑꯃ ꯄꯨꯕꯒꯨꯝꯅ ꯇꯧꯏ꯫ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪ ꯆꯠꯈꯤꯕꯗ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯤꯕ? ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯕ, ꯆꯥꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯔꯤꯕ? ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯀꯞꯂꯝꯒꯗꯕ, ꯋꯥꯔꯝꯒꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯜꯂꯨꯕꯗ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯤ꯫ ꯅꯪꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯉꯁꯤ ꯅꯪꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯍꯟꯕ ꯉꯝꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ ꯁꯤꯂꯩꯃ꯫ ꯁꯤꯂꯩꯃ, ꯅꯪ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯎꯆꯦꯛ ꯀꯌꯥꯁꯨ
ꯃꯀꯣꯟꯗꯒꯤ ꯄꯥꯏꯊꯣꯛꯅꯔꯛꯇꯨꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯃꯥꯁꯨ ꯉꯪꯔꯥꯟꯅꯅ ꯇꯔꯪ ꯊꯣꯛꯂꯛꯄ ꯍꯧꯔꯛꯏ꯫ ꯃꯥꯂꯪꯕ ꯃꯄꯤ ꯇꯥꯏꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯇꯞꯅ ꯂꯥꯛꯏ꯫ ꯍꯥꯟꯅꯒꯤ ꯃꯥꯂꯪꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯤ ꯃꯃꯥ ꯃꯄꯥꯕꯨ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯕ, ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯃꯥꯂꯪꯕꯒꯤ ꯍꯣꯡꯂꯛꯂꯤ ꯃꯇꯧꯗꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯃꯤꯟꯅꯩ꯫ ꯐꯥꯏꯔꯦꯟꯒ ꯊꯣꯏꯅꯥꯎꯒꯅ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯛꯅꯕ ꯏꯔꯥꯡ ꯇꯧꯅꯕꯁꯤꯡꯗ ꯃꯥꯂꯪꯕꯅ ꯌꯥꯝꯅ ꯉꯥꯡꯂꯝꯃꯤ꯫ ꯃꯥꯂꯪꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯝꯖꯕ, ꯕꯦꯕꯥꯔ ꯌꯥꯝꯅ ꯇꯧꯖꯕ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯐꯥꯎꯅꯕ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯁꯤꯂꯩꯃ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯕ ꯌꯥꯎꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯔꯤꯇꯅ ꯃꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯕꯒꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯥꯕꯅꯤ꯫ ꯍꯪꯅꯈꯤꯗ꯭ꯔꯤ ꯀꯅꯥꯅꯁꯨ ꯚꯨꯠ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝ, ꯀꯤꯅꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯕꯨ ꯀꯥꯟꯗꯨꯅ ꯆꯠꯄꯁꯨ꯫ ꯃꯥꯂꯪꯕꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨꯅꯁꯨ ꯍꯪꯂꯛꯈꯤꯗ꯭ꯔꯤ ꯚꯨꯠ ꯏꯔꯥꯡ ꯇꯧꯕꯤꯗꯨꯒꯤ ꯃꯔꯝꯗ, ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯈꯤꯗ꯭ꯔꯤ꯫